State asida chahi ani henna relief camp singda changfam lauduna leiriba IDP singi mateng oinaba lamdamasida leiriba school amadi college singda mobile canteen service to educational institution to support internally displaced person IDP Haiba service ama Houdokkhre Imphal West DC na thadarakiba cherol amagi matong inna haukiba Tang Taramarida Journal Education Officer ZEO John 1 Imphal West na konba mahiloi sang singi oiba mifam ama pangthoklaba matung hariba service asi haur rakibani tongan ba school amadi college singda IDP singna semzaba tiffin box sing khak natana makoina sajaba kolom sing ngasidagi hauduna akagnaba numit singda fanghanbagi service adu ahanba oina Lambulenda Leiba Tampasna Girls Higher Secondary School da social activist Rohan Film Mega Mr North East Amadi Mr. International India title Fanglakraba Okram Nikhil Amadi Femina Miss India Takrabi Strela Luwangsu Saruyaduna Houdokkhre Amadi Mahiroi Singda Tiffin Box Listing Amaga Chamri Lomsu Mahiroi Singda Fanghanki Thoramaduga Mari Lenina Social Activist Rohan Film na Haikibada Service Asi Akagnaba Relief Camp Amakhakta Oiroi Tongan ba Mafam Singda Ladiba Relief Camp Singna Amamamta Oina Hongduna Tongan ba School College Singda Service Asi Chathagani Haiki Amaromda Lamboi Khongnangkhong Relief Camp ki inmate Amasu Oriba Ngarianba Momocha na haikibada ngasi pangthongliba service asida miyamgi amadi mahiroi singi khanduna yamna luna na hygienic oiba maongda fasaigi license phawa paraga semjabani amadi Ladiba tiffin box asi sumnagi lupa yankai khaktamak pigani amadi tiffin asida yauriba polam sing asi matamgi oina ahongba su leigani haiba wafam sing fongdoki Loinina service asibo miyam na nungsibiyu amadi support tobiyu hainasu makhataki Koi different relief camps ta leiba ichal now maroi na ngasigi team jimadi lamboi khongnangkhong dagi lakpa ngaktani moise modbung kangpokpi aduga kalapahar asigi mafam khara sidagi pulap na laga moi mi kun gumbana ngasigi mobile canteen tg da tawri ba sigi achapot supply haiba tare sisi IDP singsina pijaban aduga angang singsigi madak sida yauriba IDP singsina muk aigi now Nikhil Okramna Magi North East Mr. International ki campaign sigi part amo ina angang singsimu mana muk sponsor to bibane doga achapot package sida koi yam da bida pa 50 gumba 50 gumba piraga chau ga koi momo gumba doga matam yona hapta khuding gi tawse na tawba program ni will be served by the IDPs tuna hapta khuding gi singene do ngasi gi hanta ki oina de koi chau ga momo ga dumaina main pujare tuna adagi lanje naraga sida hujik leirabasu koina Pangjari bathabak sigi matung ina di yamna nungai haiba tare koi sir da koi yam thagal le aduga yamna nungai siani koi sigi khudong cha baje koi tung koina haidare su ningai gi haidi koi business koi startup tawge hargadi koina thaba ama tawba matam da koina chakchang ga tawragadi koi business startup tawba mathau tai aduna koi si business hauga hargadi ahamada koina sigi thabak se koina chalakpa matam da koi business angadi hujik mari kya lena de odo sargi yathang dagi koi magi kono dagadi koi samnagani habiti thaja bale